Lakhipur Online Putok Saba April ki tang taranipan Thangze Nimit ki Khomjinba Pao tabirasi. Ahanbada Maroi Pao Chande Sarma Manipuri Sangeet Bidaloi Kasar gi Nimit 15 gi workshop loisin kre. Jiribamda MSU gi 26 suba mikap thokpa numit pangthokre athoba anida ikai khumna kre. Awaba kaya gi marakta jarol tolagi okram dristina CBSE board ki SSLC exam da chada marifu dasamik mari phangduna mai paklakre. Lakhipur district taekwondo association asinduna bina kandida black belt dan promotion test pangthokre. Assam gi Bharat Bhutan ngamkhaida chathakiba eviction drive ta irang thokre koisaunaraba miyamna forest office mai thadokre. Tripura gi council gi mikhalda Tripura Mothana seat kunipan gi manungda kunmari phangduna chauna mai pakle amasung Mukesh Ambani butungoi naram laga Gautam Adani na Asia da khwaidagi ina kunba mioi oire. Hauzik mapungoi pau tabirase. Chande Sarma Manipuri Sangeet Bidaloi Kakmara Kasarna Spurs Studio for Performing Arts Kolkata ga kusamnaduna nimitara mangani chumna chatharakiba 15 days workshop on performing arts ngarang loisin kre. Loisin bagi thoramda Sangeet Bidaloi asigi founder member Chandam Mangol Singh, retired ACS officer Kangamam Santi Kumar, Chande Sarma Manipuri Sangeet Bidaloi gi principal Henam Thambalngau, retired professor GC College Dr. KN Chan, retired secretary irrigation Government of Assam RK Kopal Sana, Potharaba Oja Chongtham Gaura, Assam Manipuri Kala Academy Kasargi principal Haurongba Manimala, Saknairaba Angangi Sahityakar Ingudam Sotis Chandrana, Mathang Sitna Mifamapu Athoiba Mithung amasung Akhanaba Mithung Sing oina dais tapamki. Assamda pung amasung nat isegi soktharakliba kayagi matangda sarugyakiba singna masa masagi obe warol thamladuna wangangki. Thoromgi manung channa numit 15 gi workshop asida sarugyakiba pungi mahiroi singna nat sankirtan gi kudol tamki. Thorom loisilakpada workshop asida sarugyakiba mahiroi singda certificate kusinaki. Ikona pung jolomda Chong ipsa, ekoi gi martial thang tani, pungjo ule chong ipsa. Atop pa community yaute, ekoi gi nata sankirtan se, meite gi unique ni. Aduga, ekoi na palada duhar na ka maning halala chali sa, meite gi thang khuhai gi, ekoi gi thang gi part amagi mawang lawra taw ni. Adu ekoi na rasa khangde Kubai say Kangde, Asida Sariba Jogoi sa, Lema Jogoi Kutekni. The Watabu, Meitei tradition dagi, fusion oiraga, Gaura Mawanga, Hindustani Mawanga, Laga, refined oiba, Aduguman Nata Sankirtani. Hari Sankirton, Natraga, Koi, North Sankirton, Hari Pasimakti, Manipuri, Aikoigidi, Meitei Macha, Aikoigidi. Tanaba Tanaba Jadraba Sasak Saidani Maramdi Hek Pokpadagi Hek Nongadri Bauba Aikoigi Irakta Adum Not Sankirton Nase Jau the Bajadraba Posak Amoina Lairabani. Kasar Jila ki manung chanbada Jarol Tola Bazar da laiba PM Sri Kendriya Vidyalaya Dholsara gi mahiroi Okram Drishti Singhana chahi asigi CBSE board ki SSLC exam da 80.4% phangduna mai paklakre
mahakna English ta star mark kaloinana mark marfutara humdoi social science ta mark marfutaru artificial intelligence ta mark marfumanga masung Hindi da mark marfunithoi phangki panbayai Okram Drishti Singha Jarul Taladagi Okram Surendra Singha masung Okram Ongbi Laisram Ningol Mirabai gi machanupi ahalni exam manung da mahak masangam laktabadagi doctor checkup tawduna yamna awaba pibamda exam adu thaki awaba kaya gi marakta mahaki honajamal gi mahi phangjaba sida mahaki imung manung mari mata masung oja singna harau nungai pa phongdorakli All Manipur Students Union MSU Jiribam District Committee gi maigi dagi Jiribam gi babu parada leiba MSU office ki conference holda niputaruk suba mikap thokpa numit ngarang April gi 13 mapung phana pangthokre ing kumjali singa maga chanipan humphumanga August ki tang 13 sak tangbadagi haukiba mairoi sing ihoda thawaina pontha pikiba athoba Huidrom Lokendra amasung Posangbam Premananda anina leikhidaba matung Chahi khudingi mikap thokpa numit haina pangthoktuna lakhi tharom asida MSU District Committee Jiribam gi President Chinglemba Namairakpamna Phiral Chingkhalaba matung athoba ani gi maphamda ikai khumnaba utpa oina minute ani tumina leplaba matungda athoba ani gi maphamda haikat leikat tamki tharom asigi matangda MSU District Committee Jiribam gi President Chinglemba Namairakpamna hai chahi khudingi pangthoktuna lakliba mikap thokpa numit realization day asi Handak chahi asida leibaki irang asina maram oiraga mapung phana pangthokpa ngamdre mamangai mitop miancha singna hena changsilakpana maram oiraga go back foreigners na chingba kholaw kaya laurubana maram oiraga thawaina pontha pikraba athoba singi maphamda aikhoi asinga sisu mikap thoktribara haibana chingba wafam kaya thambikhi gi pangthokton lakliba mikap thokpa numit realization day haina sukinaba Jiribam district su sahi kudingi lepa leitana pangthokton lakni adubu chaliba sahi asigi ekoina pangthokliba thoram paring asingasi lebaki rang leibana koi rally daramba adusu rally hapchadre makhatar koina program su ekoina lebaki rang singsi yenglaga flag hosting amadi ekoina athobu singda lekat machamum katuna asigi thoram paring asi asumna ekoina tension chabine Maram sina makhatar kumatamda ekoina ngasigi thoram siga mari lena mayam leba praja mayam da thamjadingba wafamdi ngasi su Manipur da thokliba thodok wathok sing sida adungai 1980s ki matamda emsuna ngasigi numit sida go back foreigner mito myan sa sing na masing engalakpadagi ekoina kholaw ke lawgibadagi legidaba thokba ni adu mukhoina kathokiba do hojiksu ekoina mikap thoktribra haina ekoi ngasi gi pangthokliba ekoi thoram masa sida ekoina ai ngasi mayam gi makamda thamjadingi maram asina ngasi gi numit sidagi mayam punna mikap thoklasi haiba kholaw ama lawraga ngasi gi matang losin Manipuri Sahitya Parishad Tripura ki President Oibiramba Laikhidraba R.K. Jitendrajit ki ahanba nonga komon ningsing thoram ngarang April ki 13 ta Dholesor Kailani da Laikhidraba ki sangai da pangthokre mahaki imung manungna Sahitya Parishad ka kusamnaraga pangthokkiba ningsing komon thoram adu Parishad ki member M Rinal Kantina thoram mapoiki ahanbada Laikhidraba ki maphamda hikat lekat tamduna masung minute ama tumina leptuna ikai khumnaki thoramda R.K. Prafulojit L. Kumar, W. Biramongol, L. Biramongol, S. Kelamohon, T.S. Nilkumar, R. K. Tarunjit amasung Khetrimai Madhavina Singbana Laikhidrabagi maramda tongan mamidiyangda wangangki panbayai R. K. Jitendrajit haukiba chahi ki April ki 13 laikhidabani Lakhipur District Taekwondo Association Sinduna Binakandi Part 1 da Gauro Statue Manakta Leiba Brajagopal Banquet Hall da Black Belt Dan Promotion Test ngarang April ki 13 tamai pangna pangthokre test asi da punna sanaroi 13 na sarukjaki first dan gi oina sanaroi 13 amasung second dan gi oina sanaroi ani sarukjaki first dan test da sarukjaki ba sanaroi singde S Rosini Chanu Anjali Singha, Y. Brunuel Singha, N. G. Lanchenba Singha, H. Hemanta Kumar Singha, Kaisam Sandip, Binanjoy Burman, A. Sumi Devi, Shivam Kumar Hazam, Bhumika Singha, A. Manish Singha, Bilunglang Dakhar, Bisal Rasbangsi amasung S. Chinglembi Chanuni,
aduga second dan promotion test da Tarana Burman amasung Trishna Burman sarukjaki sanaroi sing asina mai pakna dan promotion test da sarukjaki bagi damak lupasigi president Dr. Kaisam Dilip Kumarna haraute amba phongdokki haina Lakhipur district taekwondo association gi secretary Tawrambam Nagendra na khangalakli Assam gi Bharat Bhutan ngamkhaigi mafam amada pangthokpa sarkar gi lam takthokpagi eviction drive amada chayet na pathoklakpadagi ngarang chauna irang thokre mafam aduda leiriba khoisaunaraba miyamna forest office amasu mai thadokre amasung gari kaya amasu akaya toi thokankhre hairi phibamasi kaina soksilakpana maram oiraga masibu laksinaba amasung aranba pau sandokpa thingnanaba leingakna Chirang amasung Kokrajhar jila singda matam kharagi oina internet service thingzinkhre Thaudok asina maram oiraga mafam asida ngaksel lanmi makhatana thajinkre Tripura Tribal Areas Autonomous District Council gi mikhalda Tipramotha party na chauna mai pakle mikhal asida party asina apunba seat kunipan gi manungda seat kunmari phangduna makok thongkhre amaromda Bharatiya Janata Party na lemoriba seat marikak phangmangamkhre adubu mafamduda hanagi mapangal leiraba Congress amasung CPIMD seat amata phangbangamkhidre amasung chauna mai thiba nangkhre result asina Tripura gi tribal lamdam singda Tipramotha party gi mapangal amasung miyamna chauna sogatli haibadu mayek sengna takle Bharat ki maming leiraba industrialist amasung Adani Group ki mapu Gautam Adani na Reliance Industries ki mapu Mukesh Ambani bu tungoinaramlaga Gautam Adani na hauzik Asia da khwaidagi na khunba mioi oikre Bloomberg Billionaire Index ki khwaidagi noba report amagi matungina Adani gi apunba lanthomasi $1 billion marputrani thoidasamik taruk yokre amaromda matam kuina Asia gi makok thongduna leramba Mukesh Ambani gi lanthomna $1 billion marputra dasamik nipanda leire masiga loinana malem gi khwaidagi ina khulaba mioi singilista Gautam Adani na 38 subada aduga Mukesh Ambani na 9 suba position da leire Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruoiba pau amukhanna Chande Sharma Manipuri Sangit Bidaloy Kasar gi numit 15 gi workshop loisinkhre Jiribamda MSU gi 26 suba mikap thokpa numit pangthokre athoba anida ikai khumnakre awaba kaya gi marakta jarol tolagi okram dristina CBSE board ki SSLC exam da chada marifuda samik mari phangduna mai paklakre Lakhipur district taekwondo association asinduna bina kandida black belt dan promotion test pangthokre Assam gi Bharat Bhutan ngamkhaida chathakiba eviction drive ta irang thokre khoisaunaraba miyamna forest office mai thadokre Tripura gi council gi mikhalda Tipramotha na seat kunipan gi manungda kunmari phangduna chauna mai pakle amasung Mukesh Ambani butungoinaram laga Gautam Adani na Asia da khwaidagi ina khunba mioi oire Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare